Good morning, Maya. Good morning, everyone. Good morning, Utumda. Good morning. कैसे हो आप कैसे हो उतुमदा किट किट विजयन good morning, very good morning. Like तꯧꯕꯤꯕꯒꯤꯗꯃꯛꯇ thank you उतुमदा thank you. ꯍꯛꯆꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ उतुमदाना ठीक हुआ है ओके. उतुमदा आज क्या ऑफिस नहीं है क्या विजय नंग ऑफिस तरह ऐसे लोग थुंगना हक्सांग नुआइदना बै चे बिजिन जिजे जुने जिजे मा फास्ट खरानी ममांगदसु नुमिन 10-15 दिन ममांगदसु टाइफोन नाना का कुइना बैरुरे अबको हंदो हुजिकसु खतंग खंगची हक्सांग इनुंग नुआइदबा दुमाइन तौरे चे आय ओके बिजिन आज क्या नई एक शादी था है ना नहीं नहीं तुम दा शादी नहीं था वो कल का वीडियो किया था वो उसका न्यू घर को ना ओपनिंग किया उन लोगों को पूजा किया ना इसलिए गई थी कोई शादी नहीं था तो बिजय नंग ऑफिस सत्र ngarangi jumno jam phajei che hoi vision nupi do nupi mate manao do mawa do dum thabak tawi ko ada nupi de ma dukan phamya ba kan ki akhoi grocery dukan phamya ko itna paisa ma jam paisa sa na haib do kharan ji manung da 4 tola ne ma na sari do ko ado mogi third ka fourth ko do moina leibham ni aba ko makhai first second do moi bhara pi ni ay ado chisi oi moigi dukan lagi chawa ko boni na adum aina ne jum no ne adum jing boin chabi ba khoi ju duga sip to sirai na khalbi ban khamra उत्तम दाना ऑफिस में हुआ है ना ओके उत्तम दा थैंक यू मेरा घर में आने के मेरा एलपी में आने के लिए थैंक यू और किट किट ना ऑफिस तनी चिया ओके बिजन ऑफिस तनी ना है दो ऑफिस तो और हुजी ड्यूटी कन ब्रो कमाई तौगे लाइक दन इताई थैंक यू इता इतादी थबक कन मतमनी हुजी की मतम से को दो किस्म कायदे ngak lakpirasu aisu ngak isa ithomda tanmanginane hakjang inung nungaiteba adugi ngak laimi jai adudi ichi ai kitkina o jardi pare jam kande hai tare ichi ai okay takhe ngak jarongi tawuni ta okay ta kasum kaide nangna kana tawdragasu nangi thabak dum sujawa ba ai dum ngahang dum thadoi ni hakja isa ithomda hadak thabak se sude ba hakjang nuaitana hakjanggi iphat phagatri ba pangan khara chun ba hai tare khangde pangan ison jobe
ꯑꯗꯩꯗꯤ ꯉꯔꯥꯡ ꯇꯨꯝꯕꯗ ꯀꯩ ꯇꯧꯔꯕ ꯈꯪꯗꯦ ꯉꯛꯁꯝ ꯃꯔꯤꯁꯨ ꯏꯅꯥ ꯅꯥꯔꯤꯕꯅꯦ ꯅꯪꯗꯤ ꯑꯌꯨꯛꯇ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯛꯅꯕ ꯑꯣꯏꯔꯃꯤꯅ ꯋꯥꯏ ꯑꯃ ꯁꯪꯉꯝꯃꯅꯤ ꯆꯥꯛꯇ ꯊꯣꯡꯉꯒ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ ꯑꯉꯥꯡꯅꯦ ꯑꯗꯒꯤ ꯅꯣꯏꯒꯤ ꯃꯤꯁꯇꯔ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯣ ꯔꯨꯝ ꯃꯄꯨꯁꯨ ꯗꯨꯀꯥꯟ ꯃꯄꯨꯁꯨ ꯑꯃꯠꯇ ꯑꯣꯏꯕꯅꯤꯅ ꯂꯩꯕ ꯅꯨꯡꯉꯥꯏꯅꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯤ ꯁꯦꯟ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗꯁꯨ ꯈꯨꯗꯣꯡ ꯆꯥꯔꯅꯤ ꯍꯣꯏ ꯕꯤꯖꯦꯟ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦꯕ ꯑꯗꯨꯒꯅꯦ ꯃꯣꯏꯁꯤꯒ ꯗꯤꯄꯣꯖꯤꯠꯁꯦ ꯌꯥꯝꯅ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯑꯍꯥꯟꯕꯗ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯃꯣꯏ ꯑꯍꯥꯟꯕꯗꯅꯦ ꯃꯣꯏ ꯗꯤꯄꯣꯖꯤꯠ ꯍꯥꯟꯅ ꯂꯧꯁꯟꯕ ꯌꯥꯕꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ 40,000ꯗꯅꯦꯕ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯄꯤꯖꯕꯦꯅꯀꯣ 40,000 ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯊꯥ ꯊꯥꯒꯤ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯁꯤꯗ ꯖꯥꯝ ꯍꯥꯏꯌꯦꯕ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯅꯤ ꯀꯌꯥꯝ ꯌꯥꯝ ꯍꯥꯏꯔꯤꯅꯣ ꯍꯥꯏꯅ ꯖꯥꯝ ꯍꯥꯏꯔꯒꯗꯤ ꯉꯝꯃꯣꯏꯑꯕ ꯉꯁꯤ ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯣꯕꯥꯏꯜꯗꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯅ ꯃꯨꯠꯈ꯭ꯔꯦ ꯍꯣꯏ ꯏꯇꯥ ꯅꯪꯒꯤꯗꯣ ꯁꯨꯃꯥꯏꯅ ꯎꯔꯩꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯈꯜꯂꯦ ꯍꯥꯏꯕ ꯅꯪꯒꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯍꯪꯉꯝꯃꯒ ꯑꯗꯨꯝ ꯊꯣꯛꯑꯦꯕꯀꯣ ꯏꯇꯥꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯂꯩꯅ ꯂꯩꯕꯗꯨꯒꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯥꯔꯖꯦꯟꯁꯨ ꯍꯪꯉꯝꯃꯦꯕꯀꯣ ꯈꯪꯅꯕꯅꯤꯅ ꯈꯔ ꯇꯥꯎ ꯍꯥꯏꯌꯨꯁꯦ ꯀꯤꯠ ꯀꯤꯠ ꯃꯣꯏꯁꯤꯒꯅꯦ ꯈꯪꯅꯕ ꯈꯪꯅꯗꯕ ꯑꯣꯏꯔꯦ ꯃꯣꯏ ꯄꯨꯔꯥ ꯕꯤꯖꯤꯅꯦꯁ ꯃꯥꯏꯟꯗꯦꯠꯅꯤ ꯈꯪꯉꯕ ꯀꯨꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯒꯤ ꯇꯥꯏꯞꯅꯤ ꯈꯪꯉꯕ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯍꯥꯏꯈ꯭ꯔꯗꯤ ꯍꯥꯏꯔꯦ ꯃꯣꯏꯒꯤ ꯑꯗꯨꯒ ꯐꯅꯁꯨ ꯐꯋꯕꯀꯣ ꯃꯣꯏꯒꯤ ꯍꯥꯏꯕꯨꯅꯦ ꯃꯣꯏ ꯃꯆꯤꯟꯗꯒꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟꯒ ꯂꯩꯇꯦꯕꯣ ꯃꯣꯏ ꯄꯩꯁꯥꯒꯤ ꯃꯥꯏꯀꯩꯗꯗꯤ ꯄꯨꯔꯥ ꯕꯤꯖꯤꯅꯦꯁ ꯃꯥꯏꯟꯗꯦꯠꯅꯤ ꯅꯪ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯀꯔꯤꯃꯩꯒ ꯂꯩꯇꯦ ꯃꯣꯏꯗ ꯎꯇꯣꯝꯗꯥꯅ ꯕ꯭ꯔꯦꯛꯐꯥꯁ ꯍꯣꯒꯌꯥ ꯀꯌꯥ ꯍꯥꯏꯅ ꯍꯥꯏꯒꯦ ꯍꯥ ꯎꯇꯣꯝꯗ ब्रेकफास्ट तो हो गई कब का ꯏꯆꯦ ꯍꯣꯏ ꯆꯨꯝꯅ ꯅꯪꯅ ꯑꯗꯨ ꯆꯥꯒꯦ ꯗꯥ ꯆꯥꯒꯦ ꯃꯃꯣꯟ ꯆꯥꯎꯅꯦꯕ ꯄꯤꯒꯅꯦꯕ ꯄꯤꯖꯒꯅꯤ ꯆꯥꯃꯤꯟꯅꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯀꯤꯟꯇꯨ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯅ ꯃꯣꯏꯅ ꯍꯥꯏꯕꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯍꯣꯏ ꯐꯔꯦ ꯅꯪ ꯈꯔ ꯇꯥꯔꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯨ ꯄꯤꯒꯦ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯌꯥꯅꯗꯦ ꯃꯣꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨ ꯌꯦꯡꯉꯅꯤ ꯀꯌꯥ ꯀꯌꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯂꯨꯄꯥ 5,000,000 ꯀꯥꯔꯦꯟꯒ ꯏꯁꯤꯡꯒ ꯊꯥꯔꯒ ꯂꯨꯄꯥ 5,000,000ꯅꯦꯕꯀꯣ ꯑꯗꯣ ꯔꯨꯝ ꯑꯅꯤ ꯈꯛꯇꯪꯇꯅꯤ ꯕꯥꯊꯔꯨꯝ ꯀꯤꯠꯆꯦꯟ ꯑꯗꯣ ꯃꯥꯒꯤꯗꯨꯅ ꯔꯨꯝ 3 ꯑꯣꯏꯔꯤꯕ ꯑꯗꯣ ꯕꯥꯠꯔꯨꯝ ꯀꯤꯠꯆꯦꯟ ꯑꯣꯏꯔꯤꯕꯀꯣ ꯑꯗꯣ ꯃꯣꯅꯣꯒꯤ ꯀꯣꯂꯦꯖꯇꯨꯁꯨ ꯌꯥꯝ ꯅꯛꯏꯑꯕ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯉꯥꯡꯅꯔꯒ ꯂꯤꯁꯤꯡ 3 ꯑꯣꯏꯔꯗꯤ ꯍꯣꯡꯉꯤꯅꯦ ꯏꯇ ꯍꯣꯏ ꯏꯇ ꯀꯩꯅꯣꯅꯦ ꯖꯨꯝꯗꯤ 5,000ꯗꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯏꯁꯤꯡꯒ ꯀꯥꯔꯦꯟꯒ ꯌꯥꯎꯔꯒ 6,000 ꯍꯥꯏꯅꯤ ꯍꯣꯡꯉꯤꯁꯤꯒ ꯌꯥꯝ ꯍꯦꯟꯖꯟꯅ ꯇꯥꯡꯕ ꯅꯠꯇꯦ ꯃꯣꯏ 2 BHK ꯔꯨꯝ 3 ꯑꯣꯏꯕꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯂꯨꯄꯥ 8,500 ꯑꯣꯏꯔꯒꯗꯤ ꯐꯪꯉꯦꯕꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯀꯩꯅꯣ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯦ ꯌꯥꯔꯤꯉꯩ ꯂꯩꯅꯤꯡꯉꯤꯕ ꯑꯗꯣ ꯖꯨꯝꯗꯤ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯃꯣꯏꯁꯤꯒꯗꯤ ꯖꯨꯝ ꯐꯠꯇꯕ ꯍꯥꯏꯅ ꯂꯩꯅꯗꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯈꯔ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯨꯒꯩ ꯑꯣꯏꯔꯗꯤ ꯌꯥꯝ ꯑꯐꯕ ꯖꯨꯝꯅꯦꯕ ꯃꯈꯥꯒꯤꯁꯦ ꯇꯥꯏꯜꯁꯀ ꯊꯥꯔꯤ ꯅꯠꯇꯦ ꯃꯥꯔꯕꯜ ꯊꯥꯔꯤꯅꯦꯕ ꯃꯣꯏꯁꯦ ꯊꯥꯔꯤꯁꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯍꯣꯡꯉꯤꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯥꯎꯕ ꯔꯨꯝ 10,000 ꯍꯥꯏꯔꯅꯤ ꯍꯣꯏ ꯏꯇꯥ
ꯑꯩꯈꯣꯏꯒꯤ ꯖꯨꯝꯗ ꯑꯩꯒꯤ ꯖꯨꯝꯗꯣ ꯖꯥꯔꯤꯕꯣꯟꯗ ꯑꯗꯨꯁꯨ ꯃꯈꯥꯒꯤ ꯔꯨꯝꯗꯣ ꯚꯔꯥ ꯄꯤꯊꯣꯛꯀꯦ ꯍꯥꯏꯗꯧ ꯌꯥꯕꯀꯣ ꯑꯗꯨꯁꯨ 4,500ꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯕꯦꯡꯒꯂꯣꯔꯗ 5,000 ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯍꯣꯡꯉꯦꯕ ꯑꯗꯣ ꯃꯐꯝ ꯃꯐꯝꯒꯤꯁꯨ ꯃꯇꯨꯡ ꯏꯜꯂꯦ ꯃꯣꯅꯣꯒꯤ ꯀꯣꯂꯦꯖ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯣꯡꯕ ꯃꯐꯝ ꯍꯥꯏꯒ ꯑꯗꯣ ꯍꯣꯡꯉꯒꯁꯨ ꯌꯥꯝ ꯍꯦꯟꯖꯅ ꯍꯣꯡꯕ ꯅꯠꯇꯦ ꯖꯨꯝꯒꯤ ꯃꯥꯏ ꯃꯥꯏ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯣꯏ ꯄꯩꯁꯥꯁꯤ ꯍꯦꯟꯕ ꯌꯥꯕꯀꯣ ꯎꯇꯣꯝꯗꯥꯅ ꯕꯥꯏ ꯇꯦꯛ ꯀꯤꯌꯔ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯎꯇꯣꯝꯗꯥ ꯕꯤꯖꯦꯅ ꯕꯤꯖꯤꯅꯦꯁꯇꯤ ꯕꯤꯖꯤꯅꯦꯁꯅꯤ ꯏꯆꯦ ꯃꯣꯏꯅ ꯈꯜꯕꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯐꯖꯩ ꯕꯤꯖꯤꯅꯦꯁꯇ ꯀꯅꯥ ꯌꯦꯡꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯍꯣꯏ ꯕꯤꯖꯦꯟ ꯑꯗꯨꯅꯅꯦ ꯃꯣꯏꯅꯦ ꯄꯩꯁꯥ ꯂꯨꯄꯥ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯆꯠꯄ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯕ ꯐꯖꯅ ꯇꯧꯋꯦ ꯍꯥꯏꯁꯤꯅꯤ ꯕꯤꯖꯦꯟ ꯃꯣꯏꯁꯤꯒꯅꯦ ꯄꯩꯁꯥ ꯇꯥꯟꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯂꯨꯄꯥꯗ ꯀꯨꯞꯁꯟꯅꯅꯦ ꯁꯨꯃꯥꯏꯅ ꯁꯦꯞꯇ ꯊꯝꯃꯤ ꯑꯗꯣ ꯆꯥꯕꯗꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯔꯥꯕꯣꯟꯒꯤ ꯃꯐꯝꯅꯤꯅ ꯔꯥꯕꯣꯟ ꯑꯗꯨꯃꯥꯏꯅ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯕ ꯀꯥꯡꯕꯨꯅꯦꯕ ꯉꯥꯏꯈꯣ ꯏꯆꯦ ꯑꯩ ꯑꯃꯨꯛꯇ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯇꯧꯔꯝꯒꯦ ꯑꯣꯀꯦ ꯕꯤꯖꯦꯟ ꯇꯧꯔꯣ ꯆꯤꯆꯦ ꯈꯪꯗꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯩꯇꯦ ꯑꯗꯣ ꯈꯪꯗꯦ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯁꯤꯔ ꯍꯥꯞꯄꯤꯃꯤ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇꯅ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯗꯨꯒ ꯆꯥꯕꯒꯤꯗꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯅ ꯊꯝꯃꯕꯅꯤ ꯑꯩꯅ ꯂꯤꯁꯥꯅ ꯍꯥꯏꯔꯒꯁꯨꯅꯦ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯕꯅꯤ ꯆꯦꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯚ꯭ꯌꯨꯁꯦ ꯁꯨꯡꯀꯥ ꯀꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯕꯤꯖꯦꯟ ꯅꯪ ꯇꯥꯔꯗꯤ ꯆꯤꯆꯦ ꯍꯥꯏꯔꯒꯦ ꯀꯣꯟꯅ ꯏꯇꯥ ꯇꯈꯦꯜꯅ ꯏꯇꯥ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯆꯨꯝꯃꯦ ꯍꯥꯏꯕ ꯍꯣꯏ ꯏꯇꯥ ꯆꯨꯝꯕ ꯄꯩꯁꯥ ꯂꯨꯄꯥꯗꯣ ꯁꯨꯃꯥꯏꯅ ꯀꯨꯞꯄꯅꯗꯤ ꯐꯩ ꯕꯤꯖꯤꯅꯦꯁ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕꯅ ꯐꯩ ꯃꯣꯏꯅ ꯇꯧꯔꯤ ꯁꯤꯁꯇꯦꯝꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯁꯤꯒ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯇꯦꯀꯣ ꯊꯕꯛ ꯁꯨꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯇꯦ ꯄꯩꯁꯥ ꯇꯥꯟꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯇꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯀꯣꯔꯥꯅꯤ ꯅꯨꯄꯥꯗꯩ ꯑꯃꯨꯛ ꯅꯨꯄꯤꯅ ꯀꯣꯔꯥꯅꯤ ꯌꯥꯝꯅ ꯁꯤꯗ ꯅꯨꯄꯤꯅ ꯑꯃꯨꯛ ꯄꯩꯁꯥ ꯇꯥꯟꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯥꯕꯅ ꯃꯔꯨꯅꯦ ꯍꯣꯏ ꯆꯥꯗꯤ ꯆꯥꯏꯍꯦ ꯏꯇꯥ ꯅꯪ ꯃꯣꯏꯒꯤ ꯖꯦꯟ ꯉꯧꯔꯤꯒꯗꯣ ꯉꯛꯀꯅꯤ ꯑꯩꯈꯣꯏꯗꯨꯒꯗꯤ ꯀꯦꯖꯤ 10 ꯀꯦꯖꯤ 5 ꯌꯣꯜꯂꯗꯤ ꯌꯣꯜꯂꯦ ꯀꯥꯏꯅ ꯍꯣꯇꯦꯜ ꯑꯃꯅ ꯇꯧꯔꯤꯅꯤꯅ ꯃꯣꯏꯁꯤꯒ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛꯇꯪꯗꯅꯦ ꯈꯪꯕ꯭ꯔꯥ 100 ꯂꯤꯇꯔꯒꯤꯅꯦ ꯗ꯭ꯔꯝꯗꯣ ꯄꯨꯊꯣꯔꯒ ꯇꯣꯠꯂꯒꯅꯦ ꯉꯥꯏꯍꯥꯛꯇꯪ ꯂꯕ ꯑꯣꯏꯅꯦ ꯑꯗꯨꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯔꯦ ꯅꯣꯡꯃꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥ ꯌꯣꯜꯂꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯣꯏ ꯗꯥꯜꯃꯨꯠ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯆꯥꯅꯦꯕ ꯂꯧꯔꯒꯅꯦ ꯕꯥꯔꯧ ꯃꯣꯖꯥ ꯆꯥꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯦ ꯖꯦꯟꯁꯤꯅꯦ ꯂꯧꯔꯒ ꯆꯥꯅꯦꯕ ꯃꯣꯏ ꯖꯦꯟ ꯑꯉꯧꯕꯁꯤꯡꯗꯣ ꯚ꯭ꯌꯨꯒꯤ ꯋꯥꯔꯤꯗꯤ ꯏꯇꯥ ꯍꯥꯏ ꯍꯣꯏ ꯏꯇꯥ ꯃꯣꯏ ꯈꯨꯠꯁꯥ ꯐꯩ ꯑꯗꯩ ꯄꯤꯕꯁꯨ ꯐꯩ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯐꯩ ꯀꯤꯟꯇꯨ ꯄꯩꯁꯥ ꯂꯨꯄꯥꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯗꯨꯝꯕꯒꯤ ꯁꯤꯁꯇꯦꯝ ꯃꯣꯏꯗ ꯂꯩꯇꯦ ꯑꯩꯒꯤ ꯉꯛꯁꯝ ꯃꯔꯤꯁꯦ ꯏꯅꯥ ꯅꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ ꯇꯨꯝꯕꯗ ꯀꯩ ꯇꯧꯔꯕ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯃꯤ 3ꯇꯤ ꯎꯠꯂꯨꯏ ꯀꯩꯝ ꯈꯪꯗꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯗ ꯇꯧꯕꯤꯔꯝꯃꯣ ꯏꯇꯥꯅ ꯀꯩ ꯍꯥꯏꯕ ꯏꯇꯥ ꯑꯩꯁꯨ ꯌꯨꯝꯗ ꯐꯝꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯝꯗꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕ ꯍꯣꯏ ꯆꯨꯝꯃꯤ ꯏꯇꯥ ꯑꯗꯣ ꯑꯩꯈꯣꯏꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯁꯇꯦꯝꯗꯣ ꯂꯩꯇꯦꯗꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯨꯐꯝ ꯆꯥꯐꯝꯗꯣ ꯂꯩꯇꯦꯕ ꯑꯗꯨꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯗꯣ ꯖꯥꯔꯤꯕꯣꯟꯗꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯇꯧꯕ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯁꯨꯕ ꯆꯠꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯕꯅꯦꯕꯀꯣ ꯂꯩꯇꯗꯨꯒ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯀꯔꯤ ꯀꯔꯥꯡꯁꯨ ꯍꯩꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯀꯩꯗꯨꯁꯨ ꯍꯩꯇꯦ ꯑꯩꯗꯤ ꯀꯩꯁꯨꯝꯕꯨ ꯍꯩꯇꯦꯅꯦ ꯚꯨꯠꯅꯤ ꯑꯩ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯍꯣꯏ ꯏꯇꯥ
ꯏꯁꯥꯒꯤ ꯄꯩꯁꯥ ꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯏꯁꯥꯒꯤ ꯈꯇꯪ ꯑꯣꯏꯁꯨ ꯊꯣꯛꯄ ꯍꯥꯏꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯊꯥ ꯐꯪꯉꯅꯤꯀꯣ ꯍꯟꯗꯛ ꯊꯥꯁꯤꯗꯤ ꯐꯪꯉꯅꯤ ꯃꯊꯪ ꯊꯥꯗꯤ ꯄꯩꯁꯥꯁꯤ ꯐꯪꯉꯔꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯍꯟꯗꯛ ꯖꯅꯋꯥꯔꯤ ꯊꯥꯁꯦ ꯑꯃꯐꯧ ꯁꯨꯍꯧꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯏꯇꯥ ꯑꯩꯁꯨ ꯍꯩꯇꯦ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯍꯣꯏ ꯍꯩꯍꯧꯗꯕ ꯑꯩꯈꯣꯏꯁꯦ ꯈꯨꯠꯀꯤ ꯊꯕꯛꯁꯦ ꯈꯇꯪ ꯈꯇꯪ ꯍꯩꯔꯗꯤ ꯐꯔꯝꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯡꯍꯩ ꯍꯩꯇꯕꯁꯦ ꯑꯩꯗꯤ ꯁꯥꯊꯤꯅ ꯍꯩꯇꯦꯕꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯇꯅꯤ ꯈꯇꯪ ꯈꯇꯪ ꯍꯩꯔꯤꯕ ꯑꯁꯤꯁꯨ ꯀꯩꯅꯣ ꯂꯨꯍꯣꯡꯉꯀꯥꯟꯗ ꯍꯩꯔꯛꯏꯅꯤ ꯐꯖꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯗꯅꯤ ꯍꯩꯔꯛꯏꯕ ꯑꯩꯅ ꯏꯋꯥ ꯌꯨꯝꯗ ꯂꯥꯛꯑꯒ ꯇꯞꯄꯤ ꯇꯞꯄꯤ ꯍꯩꯔꯦ ꯌꯨꯝꯗꯒꯁꯨ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥ ꯂꯩꯔꯝꯃꯦ ꯏꯃꯥ ꯂꯩꯗ ꯏꯃꯥꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛ ꯍꯩꯔꯦ ꯍꯥꯏꯇꯥꯏ ꯑꯩꯗꯤ ꯐꯤ ꯐꯥꯎꯕ ꯍꯩꯇꯦ ꯏꯇꯥ ꯑꯩꯁꯨ ꯍꯩꯇꯦꯍꯦ ꯑꯗꯨꯗꯤ ꯐꯤꯒꯤ ꯃꯔꯝꯗꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯨꯔꯅꯤ ꯍꯩꯇꯦ ꯍꯩꯇꯦ ꯍꯩꯇꯕꯩꯗꯤ ꯑꯗꯨꯒꯅꯦ ꯑꯩꯅꯦ ꯕꯤꯖꯤꯅꯦꯁꯇꯤ ꯈꯔ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯁꯦ ꯑꯩ ꯃꯥꯔꯀꯦꯇꯤꯡꯒꯤ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯇꯧꯔꯛꯏ ꯑꯩ ꯑꯍꯥꯟꯕ ꯁꯍꯔꯥꯗ ꯁꯨꯔꯛꯏꯀꯣ ꯑꯗꯩ ꯁꯍꯥꯔꯥ ꯁꯨꯏ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯕꯦꯁꯇꯤꯁꯇꯅꯦ ꯑꯩꯅꯦ ꯌꯥꯝ ꯔꯦꯡ ꯋꯥꯡꯅ ꯀꯥꯔꯝꯃꯤꯀꯣ ꯑꯗꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯜꯇꯤ ꯂꯦꯕꯦꯜ ꯃꯥꯔꯀꯦꯇꯤꯡꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯇꯧꯕꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯌꯥꯝꯅ ꯇꯧꯅꯅꯦ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯝꯃꯦꯕ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯑꯁꯤꯒꯁꯨ ꯏꯇꯥ ꯑꯩꯅꯦ ꯃꯣꯏ ꯃꯄꯥꯅ ꯁꯨꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯑꯣꯐꯤꯁꯇꯅꯦꯀꯣ ꯑꯩꯒꯤꯁꯨ ꯊꯕꯛ ꯐꯪꯉꯦꯕꯀꯣ ꯀꯩꯅꯣꯗ ꯑꯗꯣ ꯑꯩꯅꯅꯦ ꯃꯐꯝꯁꯤꯗ ꯂꯥꯞꯄꯗꯨꯒ ꯃꯣꯏ ꯃꯄꯥꯅ ꯌꯥꯗꯕꯩ ꯋꯥꯅꯦꯕ ꯑꯩ ꯐꯪꯗꯤ ꯐꯪꯉꯦꯕꯀꯣ ꯑꯗ ꯁꯤꯒꯁꯨ ꯐꯦꯛꯇ꯭ꯔꯤꯗ ꯐꯪꯉꯤ ꯑꯗꯣ 15,000 ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯗꯨꯒ ꯑꯩꯅ ꯁꯤꯗꯒꯤ ꯆꯠꯂꯒ ꯇꯧꯔꯒ ꯃꯣꯏꯁꯤꯒ 7:30ꯗꯩ ꯆꯠꯂꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯂꯥꯛꯇꯣꯏꯕ ꯑꯗꯨ ꯃꯣꯏ ꯃꯄꯥꯅ ꯌꯥꯗꯅ ꯆꯠꯇ꯭ꯔꯤꯅꯦꯕꯀꯣ ꯊꯕꯛꯇꯤꯁꯦ ꯁꯨꯒꯦ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯁꯨꯕꯗꯣ ꯋꯥꯗꯤ ꯋꯥꯅꯤ ꯊꯕꯛꯇꯤ ꯑꯌꯨꯛꯇꯤ ꯆꯠꯂꯒ ꯅꯨꯡꯊꯤꯟꯗ ꯍꯜꯂꯛꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯏꯇꯥ ꯁꯨꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩ ꯄꯨꯝꯅꯃꯛ ꯁꯨꯅꯔꯤ ꯑꯃꯈꯛꯐꯥꯎꯅꯦ ꯐ꯭ꯔꯤꯗ ꯂꯩꯅꯗꯦ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯁꯨꯏ ꯌꯨꯝꯗ ꯁꯨꯗꯣꯏꯔꯥ ꯃꯄꯥꯟ ꯊꯣꯡ ꯁꯨꯗꯣꯏꯔꯥ ꯄꯨꯝꯅꯃꯛ ꯁꯨꯏ ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏ ꯄꯥꯏ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯩꯁꯨ ꯋꯥꯅꯤꯗꯣ ꯑꯗꯨꯒꯤ ꯑꯩ ꯄꯥꯡꯒꯜ ꯌꯥꯝ ꯁꯣꯜꯂꯦꯕ ꯑꯗꯨꯅ ꯄꯥꯡꯒꯟꯗꯤ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯒ ꯇꯧꯕꯤꯔꯝꯃꯨ ꯏꯇꯥ ꯑꯩꯁꯨ ꯏꯀꯨꯕꯣꯛ ꯂꯩꯇ꯭ꯔꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯅꯤ ꯍꯣꯏ ꯍꯣꯏꯗ ꯑꯁꯨꯃꯥꯏꯅ ꯑꯍꯟ ꯑꯣꯏꯕꯁꯦ ꯋꯥꯗꯤ ꯋꯥꯕꯅꯦꯕ ꯀꯩꯁꯨꯝ ꯆꯠꯄ ꯈꯣꯠꯄ ꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯈꯪꯉꯣꯏꯕ ꯅꯪ ꯄꯟꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯕ ꯇꯅꯨꯅ ꯂꯨꯄꯥ ꯀꯨꯟꯁꯦ ꯀꯩꯅꯣ ꯇꯅꯨ 20 ꯔꯨꯄꯤꯁꯀ ꯄꯨꯅꯕ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯆꯤꯆꯦꯗ ꯄꯤꯕ ꯂꯥꯛꯏꯔꯣ ꯌꯥꯝ ꯅꯨꯡꯁꯤꯍꯦ ꯂꯨꯄꯥ 10ꯒ ꯄꯨꯅꯕ ꯂꯥꯛꯑꯦ
सिमरन सिंह 5 बाय गए थैंक यू कनो तनु तनुनसु 6 लाइक पिए ओइ मा थैंक यू जब नुसिए इनावजु लापा तनु पैसा जेबे होय तनु पैसा जम पाइरबनेबा तनुने जांगसु कनो तौबो ओइरो मथा काबो ओइरो अखोइदा खरा पोचै गिफ्ट पिरनबा ताबरा तनु जांगने नंग मथा काबो ओइरो अखोइदा चिची ओइदाने गिफ्ट पिरनबा बाइचे फी सूरी वारी को चाकसु थोंग्री चे अंगांग स्कूल वागवानी ओके ओके तनु कैसुम कायदे हौजिक मतमजे थबक कन्बा मतमनि चेसु खंगियाबको अइना दुमने तन्बदुगा गाक थादोइनी तनुना चे तखे हाय बायो गोरो गोरो कइनो हाय मोय नोय मरो नै खंद्रे इताजु थबक कलविनी तनुगा पुन्ना बिजनेस तौतारी आइबा तनु ताब्रा इता तकेबना हाइजे नंगा पुन्ना बिजनेस तौतारी आइबा आई वाई सिटु यारो आई वाई सिटु यारो ओके ओके इता बिजनेस दा अखोगी फी की बिजनेस चतप्रा सिमरन बाय को ओके सिमरन बाय हाइता नंगी फी की बिजनेस चतप्रा नंगा लैरिबा जुमदुगा ममांगी फ्रंट अखोगी दुकान लबिगी सिस्टम गा लैब्राइबा नंगी जुमदो कनो गो इब्राइबा टाउन गा नंगना ब्राइबा ओ माने इन्वेस्टमेंट तौरगा आइना सेल्समैन ओइदोइबा ओके दुसु जाय वेइटे इता आइबा ओ इता जुमदने जुम ममांगदा करिबा फ्रंट दुकान गुमो ओइरगदी फमना वैना ने दुगो दुम बिजनेस ओबा जायबा इता आइने फर्स्ट फेसबुक तगी आइगी इमानबी म खंगनाबको केनोदा दिवीदगी अदो माना अइगोनने पोचै पिरियाबको पोचै पिरा खोलंगना माना जोना आई पे मयाम बिजनेस दी आई साना जुमदा फमबमना आई हाना दी पैसा ताबको अदुमाइना ताबे पैसा अदो माना फी पिरे दिवीदगी अदुमाइन तौना फी से जोनगनेबा नोमोदगा फी जोनथोकइयाबा लुपा 90 की जोनबगा जावरेबा अꯩꯒꯤꯗꯤ ꯑꯗꯨꯝ ꯖꯨꯝꯗꯒꯤ ꯍꯦꯛ ꯖꯨꯝꯗꯣ ꯑꯩꯒꯤ ꯃꯥꯔꯀꯦꯠ ꯃꯅꯥꯛꯇꯅꯦꯕꯀꯣ ꯖꯨꯝꯗꯒꯤ ꯑꯗꯨꯝ ꯇꯧꯋꯦꯕ खरनी मतुंगदा सूरत चटकनी हाइबा ओके ओके सिम कनो तनु हेक लंबी का थंगनदी हाइबा ओ लंबी का हेक थंगनरमदिने बिजनेस फजना जुमना बेन तौजायबको इता एंगो प्लानिंग दो कमाय जुमदा फमना कई तौजाबने दुम हक्सांग दुम नुंगाय अदुगगी कनोसु तुम तौयाबको अखोगी पोचै उचै तौबगा से दुम नुंगायबनी वखन नुंगायबनी पैसा थोकपगा दुम नुंदी नुंगायबनी आबको आई अदुगिदी याम तौरे इता तौरे अतई द थबक थनादा हैद्रगसुने आई पैसा तानबगी लंबी अदुगगी जुमना फमना बिजनेस तौबा खोटपा अदा एमएलएम तौबा कंपनी तौबा आई याम तौई याम हाना लई तनु से कई यांग थोंगदोइबा हंगे पुक्की बिजनेस करना होना
ꯑꯣꯐꯤꯁꯇ ꯁꯦꯟ ꯇꯥꯜꯂꯒ ꯄꯨꯛꯇ ꯍꯥꯞꯆꯤꯕꯤ ꯍꯥ 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 ꯑꯣꯀꯦ ꯑꯗꯨꯅꯤꯗꯅ ꯃꯌꯥꯝꯅ ꯇꯥꯅꯔꯤꯕꯗꯣ ꯄꯨꯛꯇ ꯍꯥꯞꯅꯕ ꯉꯥꯛꯇꯅꯤ ꯈꯪꯗ꯭ꯔꯦꯗ ꯍꯥꯏ ꯏꯇꯥꯅ ꯍꯣꯏ ꯏꯇꯥ ꯇꯈꯦꯜꯅ ꯀꯤꯠꯀꯤꯠ ꯍꯥꯏꯔ ꯂꯥꯎꯁꯟꯈꯔꯦ ꯍꯣꯏ ꯍꯣꯏ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯑꯈꯪꯕ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥ ꯐꯖꯅ ꯇꯥꯟꯕ ꯌꯥꯏꯑꯕ ꯈꯪꯗ꯭ꯔꯒꯗꯤ ꯄꯩꯁꯥꯒꯁꯦ ꯏꯆꯦ ꯇꯈꯦꯜ ꯐꯗ꯭ꯔꯣ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯅ ꯕꯤꯖꯦꯅ ꯍꯪꯉꯦ ꯕꯤꯖꯦꯟ ꯃꯤꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯀꯩꯅꯣ ꯆꯥꯕꯩꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯅꯪꯅ ꯆꯥꯔꯒ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯗꯅ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯎꯕ ꯑꯐꯕ ꯑꯃꯅꯤ ꯕꯤꯖꯦꯟ ꯐꯩ ꯐꯩ ꯍꯥꯏꯔꯦ ꯍꯣꯠꯅꯧ ꯍꯣꯠꯅꯧ ꯍꯥꯏꯔꯦ ꯏꯇꯥꯅ ꯏꯇꯥꯅ ꯍꯥꯏ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯍꯥꯏ ꯀꯤꯠ ꯀꯤꯠꯅ ꯑꯗꯨꯅꯤ ꯏꯆꯦ ꯇꯈꯦꯜ ꯑꯩꯅ ꯅꯝꯕꯔ 1 ꯕꯤꯖꯤꯅꯦꯁ ꯃꯦꯟꯅꯤ ꯑꯩ ꯍꯥꯏꯅ ꯑꯣꯀꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯆꯥꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯥꯟꯕꯅꯤ ꯑꯗꯣ ꯅꯪꯅ ꯆꯥꯔꯒ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯕꯦꯁ ꯑꯣꯜ ꯗ ꯕꯦꯁ ꯏꯆꯦ ꯇꯈꯦꯜꯅ ꯂꯥꯎꯔꯛꯑꯦ ꯀꯟꯅ ꯕꯤꯖꯦꯟ ꯆꯦ ꯉꯔꯥꯡꯅꯦ ꯀꯣꯄꯤꯔꯥꯏꯠ ꯃꯔꯤꯈꯛ ꯂꯩꯕꯗꯣ ꯀꯣꯄꯤꯔꯥꯏꯠ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕ 56K ꯁꯨꯕ ꯑꯩꯒꯤ ꯎꯗꯤꯠ ꯅꯔꯥꯌꯟꯒꯤ ꯁꯣꯡꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯔꯦ ꯑꯣꯟꯊꯣꯛꯈꯔꯦ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯆꯠꯀꯦ ꯆꯠꯇ꯭ꯔꯁꯅꯨ ꯍꯥꯏꯅ ꯏꯇꯥ ꯑꯩ ꯐꯤ ꯁꯨꯔꯨꯒꯦ ꯑꯣꯀꯦ ꯏꯇꯥ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯁꯨꯔꯨꯔꯣ ꯍꯧꯖꯤꯛ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯣꯀꯦ ꯏꯇꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯕꯥꯏ ꯕꯥꯏ ꯑꯗꯩ ꯁ꯭ꯋꯤꯇꯤ ꯑꯉꯣꯝ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯍꯥꯏ ꯁ꯭ꯋꯤꯇꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯅ ꯍꯅꯨ ꯐꯥꯎꯔꯁꯨ ꯁꯨꯝ ꯇꯧꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁꯅꯤ ꯏꯆꯦꯁꯤꯡ ꯍꯥꯏꯕ ꯍꯣꯏ ꯕꯤꯖꯦꯟ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯁꯨꯅꯦ ꯍꯅꯨ ꯐꯥꯔꯁꯨ ꯇꯧꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁꯅꯤ ꯅꯍꯥꯟ ꯀꯩꯅꯣꯗ ꯑꯦꯜ ꯕꯤ ꯀꯅꯥꯅꯣꯝꯒꯤ ꯌꯥꯎꯕꯗ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏꯕ ꯍꯅꯨꯕꯤꯁꯤꯡꯁꯦ ꯑꯦꯜ ꯕꯤꯗ ꯉꯥꯎꯔꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯏꯌꯦꯕꯀꯣ ꯍꯅꯨꯕꯤꯅ ꯑꯦꯜ ꯕꯤ ꯇꯧꯗꯗꯤ ꯀꯩꯅꯣ ꯁꯣꯔꯤ ꯀꯅꯥꯅ ꯌꯨꯇꯨꯕ ꯇꯧꯔꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ ꯑꯩꯈꯣꯏꯗꯤ ꯍꯅꯨꯕꯤꯅꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯌꯨꯇꯨꯕꯁꯦ ꯇꯧꯔꯤꯅꯤ ꯑꯗꯨꯅꯅꯦꯅ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯤꯕꯀꯣ ꯁ꯭ꯋꯤꯇꯤꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯪꯉꯦ ꯁ꯭ꯋꯤꯇꯤ ꯆꯤꯆꯦ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯁ꯭ꯋꯤꯇꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤ ꯅꯪ ꯀꯥꯏꯒꯤꯅꯣ ꯑꯗꯨꯒ ꯆꯦꯒ ꯀꯥꯅꯦꯛ ꯑꯣꯏꯅꯕ꯭ꯔꯣ ꯁ꯭ꯋꯤꯇꯤ ꯅꯪ ꯆꯦꯒ ꯀꯥꯅꯦꯛ ꯑꯣꯏꯅꯕ꯭ꯔꯣ ꯂꯣꯏꯅꯗ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯀꯣꯃꯦꯟ ꯑꯃꯒ ꯊꯝꯕꯤꯔꯝꯃꯣꯕꯀꯣ ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯆꯦꯆꯦ ꯑꯗꯨꯝ ꯀꯣꯟꯅ ꯍꯟꯖꯔꯛꯀꯦꯕꯀꯣ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯍꯣꯏ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯕ ꯑꯣꯀꯦ ꯁ꯭ꯋꯤꯇꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯅꯪꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦꯕꯀꯣ ꯁ꯭ꯋꯤꯇꯤ ꯑꯉꯧ ꯍꯥꯏꯅ ꯑꯗꯣ ꯆꯦꯆꯦ ꯍꯣꯔꯦꯟ ꯑꯝꯇꯪ ꯆꯪꯉꯒ ꯌꯦꯡꯒꯦꯀꯣ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯝꯒꯦ ꯅꯆꯦ ꯍꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯦ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯊꯕꯛꯇ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗꯦ ꯀꯩꯁꯨꯝꯁꯨ ꯅꯤꯇꯤ ꯅꯤꯌꯣꯝꯁꯨ ꯈꯪꯗꯦ ꯁꯤꯁꯇꯦꯝꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯑꯗꯨꯝ ꯇꯧꯔꯤꯃꯦ ꯑꯩ ꯇꯧꯔꯤꯃꯤꯕꯣ ꯑꯣꯀꯦ ꯆꯦ ꯍꯥꯏ ꯁ꯭ꯋꯤꯇꯤꯅ ꯀꯤꯠꯀꯤꯅ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯉꯥꯡ ꯑꯍꯟ ꯂꯩꯇꯦ ꯏꯁꯥ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯀꯣꯟꯇꯦꯟ ꯄꯨꯊꯣꯛꯆꯕꯅꯤ ꯍꯥꯏ ꯀꯤꯠꯀꯤꯅ ꯍꯣꯏ ꯕꯤꯖꯦꯟ
ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅꯗꯤ ꯈꯪꯕ꯭ꯔꯗꯣ ꯑꯗꯨꯒꯨꯝꯕꯒꯗꯣ ꯗꯛ ꯗꯛ ꯉꯥꯡꯕ ꯌꯥꯏꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯣꯃꯦꯟꯁꯤꯅ ꯊꯥꯔꯛꯈꯤꯕꯅ ꯏꯁ ꯀꯅꯥꯅꯣ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯃꯤꯇꯩ ꯃꯥꯟꯗꯦ ꯆꯥꯔꯤꯕꯅ ꯊꯤꯕꯣꯡ ꯈꯨꯆꯥꯗꯣ ꯍꯥꯏꯅ ꯃꯌꯥꯝ ꯀꯣꯃꯦꯟꯒ ꯊꯥꯔꯛꯑꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯗꯣꯔꯕꯥꯔ ꯇꯧꯔꯤ ꯍꯥꯏꯅ ꯊꯥꯡꯒꯠꯀꯅꯣ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯏ ꯀꯥꯏꯅꯅꯦ ꯍꯧꯅꯕꯤ ꯑꯦꯜꯄꯤꯗ ꯂꯥꯛꯂꯕꯗꯤ ꯃꯧ ꯅꯍꯥ ꯃꯣꯏꯗꯣ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯀꯥꯕ ꯑꯗꯨꯅꯅꯤ ꯆꯦꯝ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯥꯏꯕ ꯍꯣꯏ ꯇꯅꯨ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯗꯤ ꯌꯥꯝ ꯊꯣꯛꯄ ꯉꯝꯗꯦꯗꯅ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯒꯦ ꯇꯅꯨ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯒꯦ ꯆꯦꯆꯦ ꯃꯉꯛꯁꯝꯁꯦ ꯏꯅꯥ ꯅꯥꯏꯕ ꯍꯟꯗꯛ ꯃꯁꯥ ꯉꯝꯃꯨꯗꯕꯗꯒꯤꯅꯦ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯦ ꯊꯕꯛ ꯑꯃꯐꯥꯎ ꯁꯨꯗ꯭ꯔꯦꯕ ꯕꯤꯖꯦꯟꯅ ꯏꯆꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯥꯏꯕ ꯍꯣꯏ ꯕꯤꯖꯦꯟ ꯗꯨ ꯍꯥꯏ ꯇꯥꯏ ꯀꯩꯅꯣ ꯃꯣꯏ ꯖꯦꯡ ꯆꯠꯂꯗꯤ ꯌꯥꯗꯦꯅꯀꯣ ꯑꯩ ꯅꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯇꯧꯔꯛꯄ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯄꯥꯏꯔꯛꯄ ꯆꯦꯅꯦꯜꯅꯤ ꯑꯗꯨꯅ ꯊꯥꯡꯒꯠꯇ ꯌꯥꯗꯅ ꯊꯥꯡꯒꯠꯄꯅꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯕꯅꯦꯕ ꯑꯩꯅ ꯆꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯥꯏ ꯁ꯭ꯋꯤꯇꯤ ꯆꯤꯆꯤꯅꯦ ꯑꯌꯨꯛꯇ ꯃꯣꯔꯅꯤꯡꯗ ꯊꯣꯡꯉꯦ ꯏꯕꯥꯏ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯒꯤ ꯃꯣꯏ ꯇꯤꯐꯤꯟ ꯄꯨꯔꯝꯗꯥꯏ ꯃꯇꯥꯡꯗꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯣꯡꯕꯤꯕꯗꯨꯒ ꯑꯩꯒꯤ ꯈꯇꯪ ꯈꯇꯪ ꯍꯥꯞꯄꯧꯔꯦꯕ ꯕꯥꯔꯣ ꯃꯇꯝꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯗꯨꯅꯦ ꯕꯥꯔꯣ ꯃꯇꯝꯁꯤ ꯆꯥꯛ ꯊꯣꯡꯗꯦ ꯅꯍꯥꯇ ꯃꯤꯔꯣ ꯍꯅꯨꯕꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯀꯅꯥꯅꯕꯨ ꯍꯥꯏꯔꯤꯗꯣ ꯆꯦ ꯍꯨꯏꯅꯥꯎꯁꯤꯡꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯆꯩ ꯇꯥꯏ ꯍꯟꯗꯛꯃꯨꯛꯇꯤ ꯃꯣꯏꯅ ꯈꯜꯂꯤ ꯀꯩ ꯃꯣꯏ ꯅꯍꯥꯅꯤ ꯍꯅꯨꯕꯤꯁꯤꯡꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯣꯏꯅ ꯐꯖꯔꯦ ꯍꯥꯏ ꯆꯠꯂꯤꯃꯤꯅꯦ ꯊꯣꯛꯂꯛꯏꯁꯤꯡꯗꯣ ꯃꯁꯥ ꯃꯁꯥꯅꯅꯦ ꯑꯩꯅ ꯍꯦꯜꯂꯦꯍꯦ ꯀꯥꯏꯅ ꯆꯠꯆꯔꯤꯖꯥꯠꯅꯤ ꯁ꯭ꯋꯤꯇꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯗꯣꯏꯒꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯒꯦ ꯇꯅꯨꯅ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯔꯤꯁꯤꯡꯗ ꯍꯅꯨꯕꯤꯅ ꯄꯣꯛꯂꯛꯄ ꯉꯛꯇꯅꯤ ꯃꯁꯥ ꯀꯅꯥꯅꯣ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯍꯣꯏ ꯕꯤꯖꯦꯟ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯑꯣ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯆꯦ ꯍꯥꯏꯕ ꯆꯦꯆꯦꯅꯦ ꯑꯌꯨꯛꯇꯅꯦ ꯃꯣꯇꯣꯔ ꯑꯥꯂꯨꯗꯩ ꯐꯨꯜ ꯀꯣꯕꯤ ꯇꯧꯅ ꯃꯌꯥꯟ ꯃꯌꯥꯟ ꯑꯃ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯖꯤꯔꯨꯝꯁꯦ ꯍꯧꯔꯒ ꯇꯣꯃꯦꯇꯣ ꯃꯣꯇꯣꯔ ꯇꯧꯔꯒ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣꯝꯃ ꯍꯧꯔꯦ ꯀꯔꯤ ꯍꯥꯏꯕ ꯐ꯭ꯔꯥꯏ ꯑꯃꯒ ꯇꯧꯔꯦ ꯁꯤꯝꯔꯅ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯇꯅꯨꯅ ꯗꯥꯜꯅꯤ ꯍꯥꯏꯕ ꯍꯣꯏ ꯍꯋꯥꯏꯅ ꯍꯥꯎꯔꯅꯤ ꯇꯅꯨ ꯍꯋꯥꯏꯁꯦ ꯆꯥꯕꯒꯤ ꯑꯣꯞꯁꯟ ꯐꯪꯗ꯭ꯔꯦ ꯕꯥꯔꯣ ꯃꯇꯝꯁꯤꯒꯅꯦ ꯆꯨꯝꯊꯣꯡ ꯍꯋꯥꯏ ꯆꯥꯒꯗꯕꯗꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯃꯤꯅ ꯆꯥꯗꯅ ꯂꯩꯔꯦ ꯅꯍꯥꯟ ꯕꯥꯔꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯗꯤ ꯕꯥꯔꯣꯗꯣ ꯄꯨꯝꯅꯃꯛ ꯂꯩꯔꯕꯅꯤꯅ ꯆꯨꯝꯊꯣꯡ ꯆꯥꯕ ꯈꯨꯍꯥꯎ ꯑꯃꯕꯣ ꯑꯣ ꯍꯧꯔꯝꯃꯅꯤꯍꯦ ꯍꯣꯏ ꯁꯨꯇꯤ ꯆꯤꯆꯦꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏ ꯇꯧꯃꯦꯕ ꯃꯨꯛꯕꯥꯡ ꯇꯧꯁꯤꯔꯥ ꯑꯩꯅ ꯈꯜꯂꯤꯃꯦꯕ ꯆꯦꯒ ꯑꯇꯣꯞꯄ ꯀꯩꯀꯩ ꯃꯊꯦꯜ ꯍꯥꯞꯄ ꯌꯥꯕ ꯍꯥꯞꯆꯤꯜꯂꯒ ꯆꯅꯥ ꯗꯥꯜꯅꯦ ꯍꯥꯏꯕ ꯍꯥꯎꯅꯤ ꯆꯅꯥ ꯗꯥꯜꯁꯦ ꯍꯥꯎꯕꯅꯤ ꯃꯃꯥ ꯀꯤꯠꯆꯦꯟꯅ ꯆꯦꯡꯇ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯃꯃꯥꯅ ꯂꯥꯏꯛ ꯗꯥꯟ ꯇꯧꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯃꯥꯅ ꯇꯅꯨ ꯋꯥꯏ ꯀꯧꯈ꯭ꯔꯦ ꯀꯤꯠꯀꯤꯅ
ꯇꯧꯔꯣ ꯃꯨꯛꯕꯥꯡ ꯆꯦ ꯍꯥꯏ ꯍꯣꯏ ꯆꯦꯆꯦ ꯉꯥꯛꯇꯪ ꯊꯣꯛꯎꯒꯦ ꯑꯗꯒꯤ ꯕꯗꯥ ꯀꯣꯕꯤ ꯑꯃꯇꯪ ꯂꯩꯒꯦꯅ ꯈꯜꯂꯤꯕꯀꯣ ꯑꯩ ꯎꯇꯨꯡꯉꯥ ꯐꯪꯗ꯭ꯔꯦꯕ ꯃꯃꯥꯅ ꯎꯇꯨꯡꯉꯥ ꯊꯥꯗꯩꯌꯦꯕꯀꯣ ꯖꯥꯔꯤꯕꯣꯟꯗꯒꯤ ꯑꯗꯨ ꯐꯪꯉꯒꯗꯤ ꯇꯧꯅꯦꯕ ꯑꯗꯣ ꯎꯇꯨꯡꯉꯥ ꯌꯥꯎꯗꯕꯤꯗ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯑꯗꯨ ꯌꯦꯡꯉꯦ ꯄ꯭ꯂꯥꯅꯤꯡ ꯑꯝꯇ ꯇꯧꯒꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 11:15 ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯅꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯆꯥꯅꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯝꯇ ꯁꯦꯝꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯀꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯂꯩꯇꯦꯕꯀꯣ ꯁ꯭ꯋꯤꯇꯤ ꯌꯦꯡꯉꯣꯝꯅ ꯇꯧꯆꯕꯣ ꯃꯨꯛꯕꯥꯡ ꯍꯥꯏ ꯑꯣꯀꯦ ꯇꯧꯒꯦ ꯍꯣꯠꯅꯒꯦ ꯆꯥꯔꯝꯗꯥꯏꯁꯤ ꯁꯣꯔ ꯐꯨꯟꯗꯩ ꯃꯔꯣꯟ ꯑꯃ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯄꯣꯟꯇꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯁꯤꯁꯇꯦꯝꯁꯤꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦꯕ ꯀꯦꯃꯦꯔꯥ ꯈꯤꯟꯕꯒꯁꯦ ꯍꯩꯇꯅꯅꯦ ꯁꯥꯎꯅꯤꯡꯉꯛꯄꯒ ꯌꯥꯎꯏꯕꯣ ꯃꯃꯥ ꯀꯤꯠꯆꯦꯟꯅ ꯊꯣꯡꯗ꯭ꯔꯤ ꯏꯆꯦ ꯍꯥꯏ ꯑꯣꯀꯦ ꯀꯩ ꯊꯣꯡꯗꯣꯏꯒꯦ ꯇꯣꯝꯕꯤ ꯆꯥꯛ ꯊꯣꯡꯂꯕ ꯇꯣꯝꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯇꯅꯨ ꯑꯣ ꯃꯃꯥꯁꯦ ꯇꯣꯝꯕꯤ ꯀꯧꯕ꯭ꯔꯣ ꯑꯣ ꯇꯣꯝꯕꯤ ꯆꯥꯛ ꯊꯣꯡꯉꯕ ꯍꯪꯉꯦ ꯃꯃꯥꯅ ꯊꯣꯡꯗ꯭ꯔꯤ ꯇꯅꯨ ꯍꯥꯏꯔꯦ ꯑꯣ ꯃꯃꯥꯁꯦ ꯇꯣꯝꯕꯤ ꯀꯧꯕꯣꯔꯦ ꯅꯦꯛꯁ ꯇꯥꯏꯝ ꯑꯩꯁꯨ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯒꯣꯔꯦ ꯑꯩꯁꯨ ꯐꯨꯜꯨꯔꯦ ꯍꯥꯟꯅ ꯅꯧꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯉꯩ ꯃꯦꯔꯥꯃꯤꯁꯅꯦ ꯆꯦꯡ ꯇꯥꯏ ꯑꯣꯀꯦ ꯃꯦꯔꯥꯃꯤꯁꯅꯦꯅ ꯍꯥꯎꯕꯅꯤꯕꯣ ꯑꯩꯁꯨ ꯉꯔꯥꯡꯅꯦ ꯅꯨꯡꯗꯥꯡꯁꯦ ꯉꯥ ꯂꯩꯍꯧꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯏꯑꯕ ꯃꯣꯏꯒꯤꯗꯤ ꯖꯦꯟ ꯄꯨꯔꯒ ꯆꯥꯏ ꯑꯩꯒꯤꯗꯤ ꯉꯥ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯏꯑꯕ ꯆꯦ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯉꯁꯤꯅ ꯍꯥꯏꯕ ꯑꯇꯣꯝꯕꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣ ꯑꯇꯣꯝꯕꯤ ꯑꯣꯀꯦ ꯇꯣꯝꯕꯤꯁꯦ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯟꯗꯦ ꯃꯤꯔꯥꯃꯤꯁꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯃꯟꯗꯦꯗ ꯃꯤꯔꯥꯃꯤꯁ ꯀꯩꯅꯣ ꯇꯣꯝꯕꯤ ꯑꯩꯁꯨꯅꯦ ꯖꯥꯔꯤꯕꯣꯟꯗ ꯂꯩꯔꯤꯉꯩꯗ ꯁꯟꯗꯦꯁꯦ ꯃꯦꯔꯥꯃꯤꯁ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯁꯟꯗꯦꯒꯁꯦ ꯃꯦꯔꯥꯃꯤꯁ ꯇꯧꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯒ ꯃꯣꯏꯁꯦ ꯍꯞꯇꯥ ꯑꯃ ꯃꯥꯏ ꯃꯥꯏꯒꯤ ꯑꯣꯐꯤꯁꯀ ꯀꯣꯂꯦꯖꯀ ꯀꯥꯟꯅꯕ ꯀꯧꯕꯅꯤꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯃꯣꯏ ꯈꯔ ꯍꯥꯎꯅ ꯆꯥꯅꯕ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯟꯗꯦꯁꯦ ꯃꯦꯔꯥꯃꯤꯁ ꯑꯣꯏꯕ ꯃꯣꯏ ꯁꯥꯎꯋꯦꯕ ꯑꯗꯨꯅ ꯇꯧꯗ꯭ꯔꯦ ꯇꯣꯝꯕꯤ ꯍꯥꯏꯔꯨꯕ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯀꯩꯅꯣ ꯇꯅꯨꯅ ꯍꯥꯏꯔꯨꯕ ꯍꯥꯏꯅ ꯍꯥꯏꯁꯦ ꯃꯃꯥꯅ ꯑꯣ ꯍꯥꯏꯕ ꯑꯣ ꯆꯦ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯍꯣꯏ ꯑꯇꯣꯝꯕꯤꯁꯦ ꯇꯣꯝꯕꯤ ꯑꯩ ꯀꯧꯅꯕꯅꯤꯅꯦ ꯇꯅꯨꯅ ꯑꯗꯩ ꯀꯅꯥ ꯀꯔꯤ ꯍꯥꯞꯄꯤꯔꯛꯀꯦ ꯆꯥꯅꯕꯒ ꯀꯩꯀꯩ ꯄꯨꯔꯛꯀꯦ ꯅꯪꯒꯤ ꯍꯁꯕꯦꯟꯒꯤ ꯌꯨꯝꯗꯒꯤ ꯕ꯭ꯂꯣꯛꯀ ꯑꯃꯨꯛ ꯅꯝꯃꯛꯇ꯭ꯔꯣ ꯃꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯃꯌꯥꯝꯅ ꯇꯧꯕꯒ ꯀꯩꯁꯨꯝ ꯅꯝꯃꯛꯇ꯭ꯔꯣ ꯅꯪꯕꯨ ꯂꯣꯏ ꯄꯨꯔꯛꯏꯁꯤꯒ ꯐꯪꯗꯕ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯅꯪ ꯀꯩꯅꯣ ꯅꯪꯒꯤ ꯍꯁꯕꯦꯟꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤ ꯌꯨꯝꯗꯒꯤ ꯕ꯭ꯂꯣꯛꯀ ꯅꯝꯃꯛꯇ꯭ꯔꯣ ꯃꯣꯏꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯀꯩꯇꯧꯕ ꯃꯌꯥꯝ ꯄꯨꯟꯕꯒꯗꯣ ꯑꯃꯨꯛ ꯅꯝꯃꯛꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯇꯧꯗꯦ ꯚꯤꯗꯤꯑꯣ ꯃꯧꯅꯤꯅ ꯇꯥꯏꯝꯕꯨ ꯐꯪꯗꯦ ꯍꯥꯏ ꯑꯣꯍꯣ ꯇꯥꯏꯝ ꯐꯪꯗ꯭ꯔꯁꯨ ꯉꯥꯏꯍꯥꯛ ꯁꯠ ꯀꯥꯞꯁꯤꯟꯅꯈ꯭ꯔ ꯇꯧꯔꯁꯨ ꯌꯥꯗ꯭ꯔꯅꯦ ꯅꯪꯅ ꯑꯥꯗ ꯆꯠꯂ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯩꯔꯣ ꯑꯣ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯂꯩꯅꯦ ꯑꯣ
पैसा थाबदा हाइबा ओके ओके होइने होइने मदुइ मतंगदुगदि नंगी नथौदो हुंदोगदि वीडियो काबैगद्रदो जुमगी मौनीना होइने अदो नंग कनानोमदा काफलमदि फबा चाक एक बारबो थोंदे हाइबा ओ यम नुंगाइरेन अहावबदि चारमनी अखोइ सोनगी चाइना हावबनिको चेचेसु इबाइना हाइबा मार्च तगा पुबिनी गाय मार्च एप्रिल दगा नुपी अतोमीदा लौबा चकने याबको अदुगा पुबिनी का हाइरी खंगदे फंगदोइरा फंगोइदे चनिंगुना खरो खरो लावरे तोंबी करी हिंजांग थोंदोइगे आइना हंगे ममा चक्रबा खंगदे तोंबी से मया कनो थोंगने माइ मंगसी मेरामिस ने खंगदे कई थोंदोइबा ममिता वाई ओ इता थैंक यू 7 लाइक दान पुना लाकपिरे इता हिंजांग थों चा हिंजांग थोंगो लोइरबो इता मम्मीना हाय सिमरन हाय रे तनु हाय इता मम्मी कई हिंजांग करी मध्य तौदोइगे जाद्रेबो चे वेलकम हाय रे सिमरन ना ममा किचन तोंबीना हाय तनु युमदा कबा इतोमता ngaire tallehe na haire on kimi bai tabe cha yang thong ga tan mani ko mommy kanana mama na mommy haina kauhre dai chak loire bendi thonge ametpa amaga ni ta hai o bendi da hauni bo bendi kamai to na thongi no chamthong to ri ro nga tha ga thongi ro वाइदा लोक थुंगबसे हक्चांगसे इतन तबे होय बिजन कनो तौबनी हक्चांग नुंगाइ तबनी अब लोक थुंगबसे ममिता वाइना हाय ममा हाय रे ममिता होय चे हाय रे मम्मी तो कनो ना ममा ना हाय किट किट हाय रे ममिता वाइना इताना बिजन इता मम्मी अइदिने हम्ब्रा कनो ने बेंदी जे कनो तौरेबा थोंगमसु चानिंगदे दुगैगी इरोमसु चानिंगदे किसुम चानिंगदे अइना चानिंगिसे बेंदी बजादा चानिंगी बेंदी फ्राई तौबदो mon mon लाउना तौबदो अदुमाइना तो चानिंगी अदेने किट किटना हेलो इसे ममिता हाय रे ममिता इताना हाइबा nga thakbaga sum thongwe ita hai hoi ita dusu hawbani ko marang marga thongba ado khangde aigi hakchang sigane punumak chaba jade hai tare ai hakchang je khara pepet oiba hakchang hai tare ko mama ki chena mommy bendi khara pirau aigi ai charage chage na hai re इताना कई अदी बेंदी की मथेल से लोना पामे होई ता माई माई मी पे पाने अखोई मोई पासु पामी अदो मोई मोयदी इरोम जाम पामे मोईदी अदी इरोमगी बंशदा अमता पामदे अगी इरोमदा पामिसे अइना आलू इरोम खतंग पामी अतै इरोम मो पामदे अदुगैगी मोसोरी इरोम पामी अदुगैगी मैम इता अइदिने नोईगी सोइबुमदो जाम पामे सोइबुमगा उसोइगा अइना नोइना चारकपदो उबदनेको तीनगा तादे तौरी हाना नोइना उटकिबा उसोई कनो सोइबुंगदो ममिताना हाय होय ममा पिरक्के हाय रे अंदई ममिता इताना किट किट इबुंगो मचा कयबा मचादा कया सुरगे हंगे मचा क्या सुरगे हंगई मारे चे चे तोम्बी चे मम्मी बाय
ngarang lagwe aiba momita itana aisu soibum pami usoisu ngaujabini aiba hoi ta jam sathina chaningi dudo ado asiga phangdaba koubanina ne ado manipurgi dukan am leyena haibado aduga chattoido jam thape aba ado moi bagi suti hoboi mathau taiyaba ko ado matam phangdana chattana leidine aba ado nomaijing oiba matamda moi thing mare aba ko aduni mayam do matam phangadi ita soidana chatna ne lauruni soibungodo ꯑꯣ ꯀꯤꯠꯀꯤꯠꯅ ꯊꯥ ꯑꯍꯨꯝ ꯆꯠꯂꯨꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ ꯕꯤꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯔ ꯃꯆꯥꯅꯨꯄꯥꯗꯣ ꯍꯥꯏꯔ ꯈꯪꯗꯦ ꯑꯗꯩꯗꯤ ꯃꯃꯥ ꯀꯤꯆꯦꯟꯅ ꯆꯦꯅꯤꯇꯥ ꯑꯩꯗꯤ ꯂꯣꯏꯅ ꯆꯥꯏ ꯑꯗꯣ ꯈꯥꯃꯦꯟ ꯆꯥꯕ ꯌꯥꯗꯦ ꯀꯩꯕ ꯍꯦꯛꯇ ꯅꯥꯏ ꯆꯥꯔꯗꯤ ꯑꯣ ꯌꯥꯅꯗꯕ ꯂꯩꯔꯝꯒꯅꯤ ꯍꯣꯏ ꯇꯅꯨ ꯕꯥꯏ ꯇꯧꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯇꯅꯨ ꯕꯥꯏ ꯍꯥꯏꯅ ꯑꯣ ꯃꯣꯃꯤꯇꯥ ꯏꯇꯥꯅ ꯍꯥꯏꯕ ꯑꯣ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯝꯃꯅꯤ ꯑꯕꯨꯡꯉꯣ ꯃꯆꯥꯗꯣ ꯀꯤꯠꯀꯤꯗ ꯍꯥꯏꯕ ꯑꯣ ꯃꯆꯥꯅꯨꯄꯥ ꯍꯣꯏ ꯆꯨꯝꯃꯤ ꯕꯤꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯏꯇꯥ ꯑꯩꯗꯤꯅꯦ ꯀꯩꯅꯣ ꯕꯤꯖꯦꯟ ꯆꯤꯆꯦꯅꯦ ꯀꯩꯅꯣ ꯇꯧꯔꯦꯅꯦꯕ ꯍꯟꯗꯛꯀꯤ ꯃꯣꯏꯒꯤ ꯆꯥꯕꯁꯦ ꯑꯩ ꯃꯔꯩ ꯇꯤꯡꯊꯣꯛꯅꯦ ꯈꯇꯪ ꯆꯥꯔꯝꯃꯦꯕ ꯑꯗꯣ ꯃꯣꯏ ꯆꯥꯔꯒ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩ ꯆꯥꯅꯤꯡꯕꯒꯤꯅꯦ ꯄꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨꯝ ꯆꯥꯕꯒꯤ ꯃꯥꯒꯤ ꯇꯝꯕꯗꯩ ꯑꯩ ꯆꯥꯕꯁꯦ ꯐꯖꯅ ꯍꯩꯔꯦꯕ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯌꯦꯡꯉꯤ ꯆꯥꯔꯒ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯒꯤꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯆꯦ ꯕꯕꯥꯒꯤꯁꯨ ꯌꯥꯝ ꯌꯦꯡꯉꯤ ꯃꯣꯏ ꯆꯥꯏꯗꯣ ꯎꯔ ꯆꯥꯅꯤꯡꯉꯤꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯥꯕ ꯐꯖꯅ ꯍꯩꯔꯦ ꯃꯨꯛꯕꯥꯡ ꯇꯧꯕꯗꯒꯤ ꯃꯑꯣꯡ ꯆꯥꯕ ꯍꯩꯔꯦ ꯁꯤꯡꯖꯨ ꯆꯥꯕ ꯍꯩꯔꯦ ꯏꯔꯣꯝꯕ ꯆꯥꯕ ꯍꯩꯔꯦ ꯆꯨꯝꯊꯣꯡ ꯆꯥꯕ ꯍꯩꯔꯦ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡꯅ ꯃꯑꯣꯡ ꯇꯧꯔꯛꯇꯣꯏꯅꯦ ꯍꯧꯖꯤꯛ ꯍꯣꯏ ꯅꯣꯡꯃ ꯂꯧꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣ ꯍꯥꯏꯕ ꯍꯣꯏ ꯕꯤꯖꯦꯟ ꯅꯪꯒꯤ ꯀꯩꯅꯣꯗ ꯌꯨꯝꯗꯩꯁꯨ ꯈꯔ ꯁꯦꯝꯃꯛꯑꯣꯗꯅ ꯕꯤꯖꯦꯟ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒꯗꯣ ꯑꯣ ꯃꯣꯃꯤꯇꯥ ꯏꯇꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯁꯦ ꯍꯣꯏ ꯅꯣꯡꯃ ꯂꯧꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣ ꯍꯥꯏꯕ ꯍꯣꯏ ꯏꯇꯥ ꯃꯃꯤ ꯑꯩ ꯅꯣꯡꯃꯅꯦ ꯂꯧꯔꯒ ꯁꯦꯝꯃꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯔꯦꯟꯗꯤ ꯅꯠꯇꯦꯕꯣ ꯀꯤꯠꯀꯤꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯃꯣꯕꯥꯏꯜꯗ ꯌꯦꯡꯂꯒ ꯂꯧꯅꯕ ꯌꯥꯏꯅ ꯑꯣ ꯑꯗꯨ ꯃꯇꯦꯛ ꯔꯤꯜꯗ ꯈꯪꯗꯦ ꯀꯩꯗ ꯈꯪꯗꯦ ꯍꯥꯞꯄꯛꯑꯣꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯀꯣ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯒꯤꯗꯣ ꯃꯣꯃꯤꯇꯥ ꯏꯇꯥꯅ ꯑꯣ ꯀꯤꯠ ꯍꯥꯏꯔꯦ ꯏꯇꯥ ꯍꯩꯗ꯭ꯔꯕꯥꯠꯇ ꯁꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯤꯠꯅ ꯍꯥꯏꯔꯦ ꯑꯩ ꯌꯨꯝ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ ꯏꯆꯦ ꯄꯩꯁꯥꯒꯤ ꯂꯥꯟ ꯇꯥꯟꯅꯔꯤ ꯄꯨꯖꯥꯕꯩ ꯌꯨꯝꯗ ꯍꯥꯏꯕ ꯑꯣ ꯀꯩꯅꯣꯒꯤ ꯕꯤꯖꯦꯟ ꯍꯣꯏꯒꯤ ꯍꯟꯗꯛ ꯑꯦꯄ꯭ꯔꯤꯜꯗ ꯄꯨꯖꯥ ꯂꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯪꯉꯦ ꯍꯥꯏꯕ ꯑꯣ ꯏꯇꯥ ꯁꯤꯒꯅꯅꯦ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯑꯁꯤꯒꯁꯨ ꯁꯅꯥꯒꯤ ꯏꯪꯉꯦ ꯁꯅꯥꯗ ꯏꯪꯉꯦ ꯑꯌꯨꯛ ꯃꯣꯔꯅꯤꯡꯗ ꯏꯪꯉꯦ ꯑꯗꯩ ꯃꯔꯛꯀꯤꯁꯦ ꯈꯤꯇꯪ ꯁꯥꯔꯤ ꯅꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯈꯤꯇꯪ ꯏꯪꯉꯤ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯃꯄꯥꯟ ꯊꯣꯛꯑꯒꯅ ꯈꯔ ꯁꯥꯏ ꯑꯪꯀꯝ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯋꯦꯗꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯉꯛꯁꯝꯁꯦ ꯉꯁꯤ ꯇꯨꯝꯕꯗ ꯀꯩꯗꯧꯔꯕ ꯈꯪꯗꯦꯕꯣ ꯅꯥꯕꯅ ꯂꯣꯏꯔꯦ ꯃꯃꯥ ꯀꯤꯆꯦꯟꯅ ꯑꯣꯟ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯑꯣꯟꯅ ꯊꯝꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯩ ꯃꯃꯤ ꯃꯅꯤꯄꯨꯔꯗꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯃꯅꯤꯄꯨꯔꯗꯒ ꯊꯣꯛꯑꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯁꯦꯟꯁꯨ ꯌꯥꯝ ꯇꯥꯟꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯀꯣꯛꯀꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏ
ꯌꯨꯝꯁꯨ ꯂꯣꯏꯁꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯣ ꯑꯗꯣ ꯕꯤꯖꯦꯟ ꯌꯥꯝ ꯈꯜꯂꯨꯅꯨ ꯃꯗꯨꯝ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯣꯏꯖꯅꯤ ꯅꯪ ꯇꯧꯒꯗꯕꯗꯣ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯂꯨ ꯑꯗꯣ ꯏꯟꯁꯨꯔꯦꯟꯁꯀ ꯀꯔꯤꯒꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯗꯣ ꯄꯤꯛꯏꯉꯩꯗꯗꯤꯅꯦ ꯏꯟꯁꯨꯔꯦꯟꯁꯀ ꯀꯔꯤꯒꯗꯣ ꯊꯝꯕꯤꯌꯨ ꯈꯔ ꯆꯥꯕ ꯆꯥꯗꯕ ꯑꯗꯣ ꯊꯥꯒꯤ ꯐꯪꯉꯛꯄꯗꯣ ꯑꯗꯨꯗꯒꯤ ꯈꯥꯏꯗꯣꯛꯑꯒ ꯏꯟꯁꯨꯔꯦꯟꯁꯇ ꯈꯔ ꯊꯝꯃꯣ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯗ ꯑꯗꯩ ꯅꯪꯒꯤ ꯑꯃꯈꯛꯒ ꯊꯝꯃꯣ ꯑꯍꯨꯝꯈꯛ ꯊꯝꯃꯣ ꯕꯁ ꯑꯇꯩꯗꯤ ꯅꯪ ꯅꯣꯡꯃꯩ ꯆꯣꯕꯤꯕꯗ ꯑꯗꯨꯝ ꯆꯣꯕꯤꯅ ꯆꯠꯂꯣ ꯍꯥꯏꯕꯀꯣ ꯑꯗꯣ ꯄꯩꯁꯥ ꯇꯥꯟꯕꯗꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯄꯩꯁꯥ ꯁꯦꯚ ꯇꯧꯕ ꯄꯩꯁꯥ ꯁꯦꯝꯖꯤꯟꯕ ꯍꯩꯕꯗꯨꯅ ꯄꯩꯁꯥ ꯅꯨꯡꯉꯥꯏꯕ ꯀꯧ ꯌꯥꯕ ꯕꯤꯖꯦꯟ ꯈꯪꯉꯕ ꯑꯗꯣ ꯄꯩꯁꯥꯗꯤ ꯇꯥꯟꯕꯨꯗꯤ ꯇꯥꯟꯒꯅꯤ ꯇꯥꯟꯕꯗꯨꯒꯩꯒꯤ ꯅꯪꯒꯤ ꯊꯥꯒꯤ ꯐꯪꯕꯗꯨꯒꯩꯒꯤ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯀꯔꯝꯕ ꯁꯤꯁꯇꯦꯝꯗ ꯊꯝꯒꯅꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯟꯕꯩ ꯃꯊꯧꯅꯦꯕ ꯇꯥꯕꯤꯅ ꯆꯥꯔꯤꯅ ꯍꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯄꯩꯁꯥ ꯑꯃꯨꯛ ꯂꯩꯔꯣꯏꯕ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯈꯔ ꯐꯪꯕꯗꯨꯒꯩꯒꯤ ꯈꯔ ꯈꯔ ꯊꯝꯅꯕ ꯍꯣꯠꯅꯧ ꯆꯠꯀꯅꯤ ꯃꯅꯤꯄꯨꯔꯗ ꯏꯇꯥ ꯍꯥꯏꯕ ꯑꯣꯀꯦ ꯀꯔꯝꯕ ꯃꯇꯝ ꯊꯣꯛꯇꯣꯏꯒꯦ ꯑꯗꯣ ꯃꯃꯤꯠꯇ ꯀꯩꯅꯣ ꯏꯇꯥ ꯀꯩꯅꯣ ꯇꯧꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗꯤ ꯉꯔꯥꯡ CBI ꯂꯥꯛꯏ ꯀꯥꯏꯅ ꯉꯔꯥꯡ ꯂꯥꯏꯞꯇꯒ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯅꯒ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯈꯔꯗꯤ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯔꯥꯡꯕꯥꯏ ꯃꯌꯥꯝꯅ ꯇꯧꯕꯤꯕꯗꯒꯤ ꯈꯔ ꯄꯨꯛꯅꯤꯡꯒꯗꯤ ꯈꯔ ꯊꯧꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯏꯃꯣꯟꯒꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕꯅꯦ ꯉꯝꯃꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯩ ꯆꯥꯕ ꯆꯥꯗꯕ ꯑꯩꯒꯤ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯏꯆꯦ ꯑꯅꯤꯁꯤꯗ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯊꯥꯒꯤ ꯐꯪꯕ ꯑꯗꯨꯗ ꯏꯆꯥ ꯑꯅꯤꯒꯤ 50% ꯂꯦꯡꯗꯅ ꯊꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯣ ꯊꯝꯖꯩ ꯍꯥꯏꯕ ꯑꯣꯀꯦ ꯕꯤꯖꯟ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯒꯗꯕꯅꯤ ꯑꯉꯥꯡ ꯑꯅꯤꯒꯤꯗꯤ ꯃꯣꯏꯒꯤ ꯍꯌꯦꯡ 18 years 20 years ꯁꯨꯔꯛꯄ ꯃꯇꯝꯗꯅꯦꯀꯣ ꯃꯣꯏꯒꯤ ꯃꯈꯣꯏꯁꯦ ꯉꯝꯅꯕ ꯃꯣꯏꯒꯤ ꯗꯤꯁꯥ ꯇꯝꯅꯤꯡꯕꯒ ꯇꯝꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯔꯦ ꯀꯤꯠ ꯀꯤꯠ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯄꯨꯟꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯗꯣꯏꯅꯤ ꯍꯥꯏꯕ ꯍꯣꯏ ꯏꯇꯥ ꯃꯣꯃꯤꯅ ꯍꯥꯏ ꯆꯨꯝꯃꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕꯒ ꯑꯋꯥꯕꯒ ꯑꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯑꯗꯨ ꯈꯜꯂꯨꯅꯁꯨ ꯀꯥꯟꯅꯗꯦ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯈꯥꯡꯕ ꯀꯟꯕ ꯇꯥꯕ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗꯣ ꯉꯥꯛꯑꯒ ꯆꯠꯄ ꯇꯥꯕ ꯑꯗꯨꯇꯅꯤ ꯑꯗꯨꯒ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯅꯦꯝꯕ ꯆꯦ ꯂꯩꯀꯣ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯅꯣꯏ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯅꯔꯣ ꯌꯥꯔꯦ ꯌꯥꯡꯕ ꯑꯅꯤ ꯌꯥꯡꯕ ꯃꯃꯥ ꯀꯤꯆꯦꯅ ꯀꯩ ꯍꯥꯏꯕ ꯃꯣꯃꯤꯒꯤꯗꯤ ꯊꯕꯛ ꯂꯣꯏꯔꯕꯣ ꯍꯥꯏꯅ ꯍꯪꯉꯦ ꯀꯤꯠꯀꯤꯠꯅ ꯏꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏꯅ ꯍꯥꯏꯔꯦ
ꯃꯃꯤꯇꯥ ꯏꯇꯥꯅ ꯍꯥꯏꯌꯨ ꯀꯩꯕ ꯏꯇꯥ ꯌꯥꯝꯅ ꯑꯌꯤꯡꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯆꯠꯀꯅꯤ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯅꯣ ꯏꯇꯥꯅ ꯍꯥꯏꯁꯦ? ꯏꯇꯥ ꯃꯣꯃꯤꯅ ꯂꯣꯏꯗ꯭ꯔꯤ ꯃꯃꯥ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯣꯃꯤꯇꯥꯅ ꯏꯇꯥꯅ ꯀꯤꯠ ꯀꯤꯠ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯃꯥꯅ ꯍꯣꯏ ꯃꯣꯃꯤ ꯑꯩꯒꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯣꯏ ꯊꯕꯛ ꯌꯥꯝ ꯀꯟꯕ ꯃꯇꯝꯅꯤ, ꯅꯣꯏꯅ ꯊꯕꯛ ꯀꯟꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯈꯪꯗꯦ ꯑꯩꯒꯤ ꯃꯇꯝꯁꯦ ꯁꯣꯏꯔꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯌꯥꯝ ꯊꯦꯡꯉ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯊꯕꯛ ꯌꯥꯝ ꯀꯟꯅꯕ ꯃꯇꯝꯅꯦꯕꯀꯣ꯫ ꯏꯆꯦ ꯑꯩ ꯌꯨꯝꯗꯒꯤ ꯐꯣꯟ ꯂꯥꯛꯏ ꯍꯥꯏꯕ, ꯍꯣꯏ ꯍꯣꯏ ꯐꯣꯟꯅ ꯄꯥꯏꯖꯔꯣ꯫ ꯀꯩꯕ ꯏꯆꯦ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯐꯣꯟ ꯂꯥꯛꯏ ꯁꯦꯟ ꯈꯔ ꯊꯥꯔꯛꯇꯕ ꯊꯣꯛꯂꯛꯀꯗꯕ ꯂꯩꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ꯫ ꯑꯣꯀꯦ ꯑꯣꯀꯦ ꯕꯤꯖꯦꯟ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯟꯅꯔꯣ ꯁꯥꯟꯅꯔꯣ꯫ ꯏꯇꯥꯒꯤꯁꯦ ꯁ꯭ꯀꯨꯜꯒ ꯅꯛꯅꯕ꯭ꯔꯣ ꯁꯥꯎꯟꯁꯦ ꯍꯥꯏꯕ, ꯏꯇꯥ ꯃꯃꯤ ꯇꯥꯕ꯭ꯔꯥ? ꯑꯁꯤꯒꯅꯦ ꯏꯇꯥ ꯑꯩꯒ ꯍꯦꯛ ꯊꯪꯅꯕꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯆꯧꯕ ꯌꯥꯝ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯌꯦꯕꯀꯣ꯫ ꯀ꯭ꯂꯥꯁ ꯅꯔꯁꯔꯤ ꯇꯨ ꯀ꯭ꯂꯥꯁ 10 ꯑꯗꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯁ꯭ꯀꯨꯜꯗꯣ ꯑꯗꯣ ꯏꯅꯥꯛꯇ ꯊꯪꯅꯅ ꯂꯩꯔꯕꯅꯤꯅ ꯋꯥ ꯋꯥ ꯂꯥꯎꯔꯦ ꯑꯗꯣ ꯑꯩ ꯈꯤꯔꯀꯤ ꯂꯣꯟꯁꯤꯟꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏ ꯇꯥꯔꯤꯁꯤ ꯎꯔꯕ ꯁ꯭ꯀꯨꯜꯅꯤꯅ꯫ ꯍꯣꯏ ꯆꯦ ꯊꯣꯡ ꯊꯥꯛꯄꯒꯤ ꯍꯥꯏꯕ, ꯍꯣꯏ ꯍꯣꯏ ꯃꯇꯝꯅꯤ ꯁꯤꯒꯨꯝꯕ ꯊꯣꯡ ꯊꯥꯛꯄꯩ ꯃꯇꯝꯅꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ꯫ ꯏꯇꯥꯗꯤ ꯅꯣꯏꯒꯤ ꯃꯤꯁꯇꯔꯗꯤ ꯅꯣꯏꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯒꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯑꯣꯐꯤꯁ ꯆꯠꯅꯈ꯭ꯔꯕꯣ? ꯇꯥꯏꯌꯦ ꯑꯣ ꯑꯗꯨꯅꯤ ꯁꯥꯎꯟꯁꯤꯗꯤ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯃꯅꯤ ꯈꯟꯕ, ꯍꯣꯏ ꯏꯇꯥ ꯆꯨꯝꯃꯤ ꯁ꯭ꯀꯨꯜ ꯂꯩꯌꯦꯕ꯫ ꯏꯇ ꯃꯣꯏꯁꯤꯒ ꯁ꯭ꯀꯨꯜꯁꯦ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯕꯖꯥꯠꯅꯤꯍꯦ ꯏꯃꯥꯏꯄꯦꯝꯃ ꯁ꯭ꯀꯨꯜꯁꯦꯕ ꯘꯥꯠ ꯘꯥꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯂꯩ ꯍꯥꯏꯁꯦ ꯍꯥꯏꯕꯣ꯫ ꯆꯠꯈ꯭ꯔꯦ ꯏꯇꯥ ꯍꯥꯏꯕ, ꯏꯇꯥꯗꯤ ꯀꯩ ꯇꯧꯔꯤꯗꯨꯒ ꯑꯗꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯊꯅꯥ ꯁꯨꯔꯤꯔꯣ? ꯅꯪꯒꯤ ꯃꯊꯛꯇ ꯊꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯐꯖꯅ ꯏꯁꯤꯡꯗꯣ ꯍꯩꯕꯤꯌꯨꯍꯦ꯫ ꯏꯁꯤꯡ ꯐꯖꯅ ꯍꯩꯕꯤꯔꯗꯤ ꯅꯪꯒꯤꯗꯣ ꯎꯕꯗꯅꯦ ꯑꯩꯒꯤ ꯃꯊꯛꯇ ꯊꯥꯔꯤꯕ ꯌꯦꯅꯝ ꯄꯥꯝꯕꯤ 4-5 ꯈꯛ ꯂꯩꯁꯤꯗꯤꯅꯦ ꯌꯥꯗ꯭ꯔꯦꯕꯣ꯫ ꯑꯩ ꯉꯔꯥꯡꯅ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯝꯃꯤꯃꯤ ꯃꯈꯣꯡꯗꯣ ꯏꯁꯤꯡ ꯍꯩꯔꯝꯃꯤꯃꯤ꯫ ꯍꯣꯏ ꯑꯩꯗꯤ ꯁꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛꯅꯦ ꯍꯥꯏꯕ, ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯝ ꯁꯨꯗꯅ ꯀꯩꯗꯧꯗꯣꯔꯤꯀꯣ꯫ ꯑꯩꯁꯨꯅꯦ ꯐꯤ ꯏꯁꯇ꯭ꯔꯤ ꯆꯥꯒꯗꯕ ꯂꯩꯔꯤ ꯆꯥꯗ꯭ꯔꯤ, ꯑꯁꯤꯁꯦ ꯂꯣꯏꯔꯒ ꯆꯥꯒꯦ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃꯇ ꯇꯧꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯇꯜꯂꯤ꯫ ꯆꯦꯅꯤꯇꯥ ꯑꯩꯒꯤꯁꯨ ꯉꯔꯥꯡ ꯇꯥꯏꯀꯨꯟꯗꯣꯒꯤ ꯇꯣꯔꯅꯥꯃꯦꯟ ꯂꯩ ꯉꯁꯤ ꯑꯗꯨꯅ ꯑꯩꯁꯨ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯑꯉꯥꯡꯒꯤ ꯍꯥꯏꯕ ꯑꯣ 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 ꯍꯣꯏ ꯃꯃꯥ ꯅꯪꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧ ꯅꯪꯒꯤ ꯃꯊꯧ ꯇꯥꯕꯗꯣ ꯅꯪ ꯑꯗꯨꯝ ꯇꯧꯀꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯁꯤꯒ ꯅꯪ ꯀꯩꯅꯣ ꯇꯧꯗ ꯌꯥꯗꯦ ꯀꯣꯝꯍꯩꯅꯤꯗ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯀꯩꯒꯨꯝ ꯈꯟꯒꯅꯨ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯀꯩꯁꯨꯝ ꯈꯟꯗꯦ ꯅꯪ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯀꯣ ꯑꯗꯣ ꯅꯪꯒꯤ ꯃꯊꯧ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯖꯧ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯅꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯨꯝ ꯊꯣꯛꯂꯛꯏ ꯍꯥꯏꯅ ꯍꯥꯏꯕ
ita chummibo ado itagi wa ngada hangawire nangi angang kaya no ne nangi video da ai angang amada ude abako aduna hangini saunu abako ai hanagi video di bek ki di khangde aba ado handa kharani angang amo ude abako aduna hangini nangi angang kaya no mama kichena hoi hoi chi aiba okay dumai dum tawa abako ita momi nangi weira dem da hairo nangi angang kaya no o aigi angang jaude ita ai jaude da mapugi khutta leibanina o mo ita sorry ai ne khangdana hangmani ko ai se nangi video da mo udaba duga mayam di angang no hapakho na tawidana do nangi do hapaktaba duga ina hangmani ba saunu ko sorry ado nang kaishim khabe no dum kana tawa ba doctor su yengalu try taw dum oijani kaigina ꯑꯗꯨꯃꯥꯏꯅ ꯊꯦꯡꯉꯒ ꯑꯣꯏꯕꯁꯨ ꯌꯥꯎꯕꯅꯦꯕ ꯑꯗ ꯅꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏꯒꯤ ꯂꯨꯍꯣꯡꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯗꯅ ꯍꯪꯕꯅꯦꯕꯀꯣ ꯑꯗꯣ ꯅꯪꯒꯤ ꯆꯍꯤ ꯀꯌꯥ ꯐꯥꯔꯛꯑꯒꯦ ꯂꯨꯍꯣꯡꯂꯛꯄꯁꯦ ꯆꯍꯤ 6 ꯐꯥꯔꯛꯇꯣꯔꯦꯕ ꯑꯣꯀꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯗꯣꯛꯇꯔꯗ ꯍꯧꯖꯤꯛ ꯌꯦꯡꯍꯟ ꯈꯣꯠꯍꯟꯅ ꯑꯗꯨꯝ ꯇꯧ ꯍꯧꯖꯤꯛꯇꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯁꯤꯁꯇꯦꯝꯁꯨ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯌꯥꯎꯕꯒꯤ ꯃꯌꯥꯝ ꯆꯥꯟꯁꯦꯁ ꯂꯩꯔꯦꯕ ꯃꯤ ꯆꯍꯤ 10 ꯐꯥꯔꯒ ꯄꯣꯛꯄ ꯀꯥꯡꯕꯨꯐꯥꯎ ꯌꯥꯎꯅꯔꯤ ꯏꯁꯣꯔ ꯈꯨꯔꯝꯃꯨ ꯑꯗꯨꯝ ꯑꯣꯏꯖꯔꯛꯆꯅꯤ ꯍꯣꯏ ꯏꯇꯥ ꯍꯥꯏꯔꯦ ꯑꯣꯀꯦ ꯏꯇꯥ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯅꯪꯁꯨ ꯊꯕꯛ ꯁꯨꯖꯔꯣꯕꯀꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯊꯝꯅꯕ ꯇꯧꯔꯒꯦꯕꯀꯣ ꯄꯨꯡ ꯑꯃ ꯐꯥꯔꯦꯕ ꯑꯗꯣ ꯕꯤꯖꯦꯟ ꯑꯣꯏꯔꯒꯗꯤ ꯕꯤꯖꯦꯟ ꯕꯥꯏ ꯆꯦꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯗꯣ ꯅꯣꯏꯁꯨ ꯅꯣꯏ ꯊꯕꯛ ꯁꯨꯖꯔꯣ ꯑꯗꯣ ꯑꯩꯒꯤꯁꯤꯒ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯏꯇꯥ ꯀꯣ ꯕꯥꯏ ꯑꯣꯏꯔꯒꯦ ꯅꯪꯁꯨ ꯊꯕꯛ ꯁꯨꯖꯔꯣ ꯊꯕꯛ ꯀꯜꯂꯝꯒꯅꯤ ꯍꯧꯖꯤꯛ ꯕꯥꯏ ꯏꯇꯥ ꯑꯗꯩ ꯃꯃꯥ ꯂꯩꯔꯒꯗꯤ ꯃꯃꯥ ꯕꯥꯏ